ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯧꯃꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯖꯇꯤꯂꯥꯜ ꯀꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯁꯤ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯀꯂꯛ ꯌꯦꯡꯊꯤꯔꯝꯃꯤ ꯖꯇꯤꯂꯥꯜ ꯃꯄꯨꯔꯣꯏꯕꯅ ꯂꯧ ꯀꯨꯝꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯀꯅꯥꯁꯨ ꯀꯧꯉꯥꯡꯗ ꯇꯔꯛ ꯇꯔꯛ ꯂꯩꯕ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕ ꯂꯧꯃꯤꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯕꯁꯤ ꯇꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛ ꯆꯠꯄꯗ ꯈꯔ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯌꯥꯕꯤꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯧꯕꯨꯛꯇ ꯆꯠꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯌꯥꯛꯅ ꯁꯥꯃꯟꯕꯗꯒꯤ ꯂꯧꯐꯝ ꯌꯧꯅꯕ ꯆꯠꯄꯗꯨ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯗ ꯂꯩꯀꯣꯜ ꯑꯃꯈꯛ ꯊꯦꯡꯅꯔꯦꯗꯣ ꯖꯇꯤꯂꯥꯜ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯦ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯂꯩꯀꯣꯜꯁꯤꯗ ꯄꯣꯊꯥꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯊꯅꯝꯂꯦ ꯑꯗꯨꯒ ꯂꯧ ꯇꯝꯅ ꯃꯄꯨꯔꯣꯏꯕꯗꯨ ꯆꯠꯈ꯭ꯔꯦ ꯖꯇꯤꯂꯥꯜꯅ ꯂꯩꯀꯣꯜꯗꯨꯒꯤ ꯐꯖꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯇꯝꯅ ꯌꯥꯎ ꯃꯄꯩ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯁꯪꯕ ꯅꯥꯄꯤꯁꯤꯡꯗꯨ ꯆꯥꯔꯝꯃꯤ ꯉꯧꯔꯣꯛ ꯉꯧꯔꯕ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯀꯣꯜꯗꯨꯒꯤ ꯐꯖꯕꯗꯣ ꯍꯥꯞꯂꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯇꯤꯂꯥꯜꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯇꯤꯂꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯖꯇꯤꯂꯥꯜꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯐꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯎꯁꯤꯟꯕ ꯅꯨꯄꯥꯗꯨꯅ ꯖꯇꯤꯂꯥꯜꯕꯨ ꯅꯤꯡꯊꯧꯗ ꯌꯣꯟꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯌꯥꯎꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯒꯤ ꯌꯥꯎꯁꯤꯡꯅꯤ ꯃꯁꯤꯗꯒꯤꯁꯦ ꯉꯔꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯍꯥꯛꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯣ ꯌꯥꯝꯅ ꯐꯔꯦ ꯏꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯀꯥꯟꯅꯗꯦ ꯊꯤꯟꯊꯔꯅꯨ ꯌꯥꯎꯁꯤꯡꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯌꯥꯎꯁꯤꯟꯅꯕꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯇꯤꯂꯥꯜꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯂꯥꯏꯔꯔꯤꯕꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯑꯧ ꯃꯥꯅꯦ ꯇꯥꯗ ꯌꯥꯎꯁꯤꯡꯁꯦ ꯑꯩꯅ ꯉꯔꯥꯡ ꯁꯟꯙ꯭ꯌꯥꯗꯒꯤ ꯁꯦꯟꯅꯖꯔꯛꯂꯤꯕꯅꯤ ꯌꯥꯎꯁꯦꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯋꯥꯃꯜꯗꯣ ꯂꯧꯔꯨꯔꯁꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯇꯨꯡꯗꯨꯝ ꯏꯜꯂꯛꯎ ꯃꯇꯧ ꯑꯁꯨꯝꯅ ꯖꯇꯤꯂꯥꯜ ꯌꯥꯎꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯦ ꯌꯥꯎꯁꯦꯟꯅꯕ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯂꯦ ꯅꯤꯡꯊꯧꯗꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯍꯥꯏ ꯅꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯦꯛ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦꯍꯦ ꯅꯨꯄꯥ ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯍꯥꯏ ꯀꯅꯥ ꯂꯩ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯈꯛ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯌꯥꯎꯁꯦꯟꯅꯕ ꯅꯨꯄꯥꯁꯤꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯈꯣ ꯃꯇꯝꯁꯤꯗ ꯖꯇꯤꯂꯥꯜ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯅꯥꯄꯜꯅꯁꯨ ꯊꯨꯝꯍꯠꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯎꯁꯦꯟꯅꯕꯗꯨꯗ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯥꯎꯁꯦꯟꯅꯕꯗꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯖꯇꯤꯂꯥꯜꯗ ꯍꯥꯏꯔꯝꯃꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯁꯛꯍꯦꯟꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯖꯇꯤꯂꯥꯜꯅ ꯅꯣꯂꯨꯛꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯤꯡ ꯖꯇꯤꯂꯥꯜ ꯀꯧꯏ ꯑꯩ ꯂꯩꯕꯥꯛꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯃꯆꯥ ꯑꯃꯗꯒꯤꯅꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯖꯇꯤꯂꯥꯜ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯇꯁꯦꯡꯅ ꯈꯣꯏꯗꯥꯔꯦ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯉꯁꯤꯃꯛ ꯅꯪꯒꯤ ꯋꯥꯈꯜ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ ꯇꯥꯁꯤ ꯋꯥꯐꯝꯁꯤꯗ ꯖꯇꯤꯂꯥꯜꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯠ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯌꯥꯖꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯅꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯍꯩ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛ ꯊꯣꯛꯂꯔꯦ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ
Jatilalga aikoini luhongnaba sem saba loiro leibak pungjau thillu Ningthaugi waduda Jatilal yamna haraurammi adubu mahak thabum amagi I matum amadi magi khoji khada naupure haibasisu khanglammi adubu mahak karisu nasunglamde asomna ningthausiga Jatilalga lohongkhre asomdana kamdauri Lomi aduna numidang wairamgi matamda thabak loiraga halakpa matamda ngasai leikolda phamlaga lehobi magi nupido leiramdre mahakna mafam aduaida koichat chatlaga phana yamna kaujai adubu kanasu khumlakte khumallaktabada mahaki nupidu mayumda halamnagani khanbadagi mahaksu mayum tamna halaklammi adubu mayumdasu magi nupido leiramdre thangnaba singda mahaki nupi ubra haina hanglammi adubu yumlon karonaba singdu magi nupibu kalakpangak oibanina kananasu sumna khumbiraktre phana kanna magi nupibu thijerabasu phangba kauba leitre phangmalaktabada mahak mayumda halaklaga leirammi mahak nonganbaga thangnaba lamda chatlaga amuk magi nupibu thirurage haina chap yungna khalle mathangi numit nongalavada mahak thangnaba lamda laklammi mafamdu yorobada wari sabadagi lairamba nupa kharagi masindagi khangle ngarang ningthaudu thangnaba khuldagi masak matau phajabi nupi amakhakka lohongle haibasi khangle paudu tawada lohongkhre hariba nupidu magi nupi oiramgadra haina singnaba phaurammi maramaduna mahak thinthaba tauda konung tamna laklammi konung yorobada mahak ngarangta lohongkhibi ningthaugi nupidu koithi thirammi asum thiduna konung manungda changsilakpana mondum montek mathakta Jatilaldu ake amau sanalupatana masada leitenglaga ningthauga yamna harau tayamna wari sanaraga lerambadu thengnarammi madu uba matamda lomi nupadu yamna saurammi sauba henmankibana mahak masadu thak thak nikle mahak karisu khantakhidre prap sangsilli Jatilalgi makhudangdu tap pairoi aduga khara singthoklammi Jatilalgi mamaida ningthaugi mamangmaktada khupakna thajillammi matawsida ningthaudu yamna saurammi lomi nupaduda khongpakna kaurammi lomi nupado leimaida longna tai ningthaugi manai masalsing chensilaktuna taraga leiriba lomi nupadu phurammi haujikti lomi nupado ihingna hingsare masadu aroiba pungjado yoksilakle mahakna chaina kaya khangna mahaki aroiba pungjasida asumna hairaklammi nungaibada pambi arang araki punsitabu mihobi ngarangi punsibu kautuktuna masagi asengba saktam khangjadrabi nahaki pibuk nungda naupuriba aigi taibang phaudriba isado nahakna maithakta ngaubagum yokani haibase aina khangi aina laibak thikhabasu isa adugi khongthang khudingdi aihakna inagani mase nahakna matam supada kauganu asumna yamna wana hairamnaba matungda lomi nupadu aroiba ya hip tankhre mahak sire haibasi ningthaugi manaising adunadi khanglamde lomi nupaduda adumak phuba leplamde lomi aduna hairamba wadu Jatilal natana atainadi thoina tasilude kona thangda lomi nupadu sire haiba khanglabada ningthaugi manaising aduna khara thapa mafam amada kom amakhak taurammi aduga lomi nupadu phumjinkhre lomi nupadu sikhraba matungda ningthaudu wakhal khantarakpadagi nupadu kanano haina Jatilalda hangi masida Jatilalna kapsinaraga hairammi mahakse matam pumnamakta aingonda yalaga leiba nupane hanjin aingonda yalakpaduna mahak sijakhibani mahak matam supada aibu pharaga magi nupi ohengani haiduna ta leiba misakni iningthauga aiga luhongkiba numitto hariba numit adudasu aibu phagadobagi tanarakpa matamda yawsenba nupaduga thengnakhibani asi hairaduna Jatilal kapsinnarammi ningthaunasu mahaki wadu thajarammi mahaki ba pukning thamjinbirammi asumna nongma haukhibana Jatilalgi khoiji khada mitamkhiba lomidugi angangdu mamagi pibuk nungda mapung marai phajilakle ningthaudi taibang phauraktiba angangdu mahaki asengba masani haina khalli asomdana amuk kamdauri lomi asibadu phumkhiba mafamduda pungthon pambi amakhak hauraklammi hariba pungthon do mahei tekthaba makhai palammi
ꯄꯥꯜꯂꯤꯕ ꯄꯨꯡꯗꯣꯟꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯎꯔꯝꯃꯤ꯫ ꯄꯨꯡꯗꯣꯟꯁꯤꯡꯁꯤ ꯄꯣꯂꯥꯡ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯖꯇꯤꯂꯥꯜꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡꯗꯨꯗ ꯌꯥꯎꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯄꯨꯡꯗꯣꯟ ꯑꯆꯧꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯡꯗꯣꯟꯗꯣ ꯁꯅꯥ ꯁꯦꯜꯌꯦꯛ ꯈꯔ ꯄꯤꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯨꯡꯗꯣꯟꯗꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯌꯥꯝꯅ ꯍꯥꯎꯅ ꯄꯨꯡꯗꯣꯟꯗꯨ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡꯗꯣꯟꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒꯗꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯌꯦꯛꯂꯛꯄꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯃꯆꯥ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯅꯥꯏꯁꯥ, ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯎꯃꯪꯗ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯁꯥ ꯈꯔ ꯐꯥꯔꯨꯁꯤ꯫ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯁꯤꯟꯁꯤ꯫" ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯔꯤꯕꯤ ꯖꯇꯤꯂꯥꯜꯗꯤ ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯉꯥꯡꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯌꯧꯔꯕꯗ ꯂꯝꯑꯣꯛ 12 ꯈꯛ ꯍꯥꯠꯂꯝꯃꯤ꯫ ꯂꯝꯑꯣꯛ 12ꯗꯣ ꯀꯣꯅꯨꯡꯂꯣꯝꯗ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯑꯣꯛꯁꯤꯡꯗꯨ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯨꯔꯦꯜ ꯑꯃꯈꯛ ꯊꯦꯡꯅꯔꯦꯗꯣ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯣ ꯁꯅꯥ ꯃꯆꯨꯒꯤ ꯏꯁꯤꯡ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯁꯨ ꯁꯅꯥ ꯃꯀꯨꯞꯅ ꯂꯩꯉꯣꯏꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯆꯧꯕ ꯊꯔꯣ ꯑꯉꯧꯕ ꯑꯃꯁꯨ ꯁꯥꯠꯂꯤ꯫ ꯊꯔꯣꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯃꯈꯛ ꯂꯩꯕ ꯎꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯔꯣꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯈꯨꯃꯤꯠ ꯌꯧꯅ ꯁꯅꯥ ꯃꯀꯨꯞꯁꯤꯡ ꯑꯗꯨꯗ ꯄꯨꯊꯔꯝꯃꯤ꯫ ꯊꯔꯣꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯊꯔꯣ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯃꯆꯤ ꯑꯅꯤ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯂꯨꯔꯒ ꯅꯤꯡꯊꯧꯅ ꯑꯉꯥꯡꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯁꯤ ꯍꯤꯡꯍꯜꯂꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ, ꯃꯥꯒꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯁꯣꯛꯂꯛꯄ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯗꯨ ꯃꯉꯛ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯑꯣꯛ ꯁꯦꯟꯅꯔꯒ ꯂꯩꯍꯧꯕ ꯃꯈꯣꯏꯁꯤꯡ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯁꯤꯔꯒ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯤꯡꯊꯧꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡꯒꯤ ꯃꯥꯗꯣꯞ ꯑꯆꯧꯕꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯆꯧꯕꯗꯨꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯅꯁꯨ ꯄꯦꯟꯗꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨꯁꯨ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯃꯈꯛ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦꯗꯣ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯇꯣꯏ ꯑꯀꯥꯏꯁꯤꯡꯗꯨꯗ ꯑꯣꯠꯂꯒ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯖꯇꯤꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯦꯛ ꯃꯈꯨꯠꯅ ꯄꯥꯏꯔꯨꯔꯦ꯫ ꯑꯉꯥꯡꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯗ ꯍꯨꯛꯆꯤꯟꯒꯦ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯁꯎꯗꯕ ꯑꯃꯈꯛꯅ ꯃꯉꯣꯟꯗ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯌꯦꯡꯕꯁꯤꯗ ꯁꯎꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ: "ꯇꯥꯎꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛꯅ ꯐꯅ ꯑꯩꯕꯨ ꯊꯤꯔꯕꯁꯨ ꯑꯩꯕꯨ ꯎꯕ ꯐꯪꯂꯣꯏ꯫ ꯅꯍꯥꯛꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯑꯉꯥꯡꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯏ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯦꯝꯕ ꯀꯧꯒꯗꯕꯅꯤ꯫ ꯑꯃꯗꯤ ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯌꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯉꯥꯡꯁꯦ
ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛꯇ ꯍꯥꯠꯀꯅꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯁꯛꯎꯗ꯭ꯔꯕ ꯈꯣꯟꯖꯦꯜꯁꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯇꯤꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯅꯥꯒꯤ ꯇꯨꯔꯦꯜꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯅꯤꯡꯊꯤꯅ ꯌꯣꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦꯗꯣ ꯃꯄꯥꯡꯒꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥ ꯍꯤꯡꯁꯥꯕꯤ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯍꯦꯛ ꯃꯍꯥꯛꯀꯤ ꯄꯣꯛꯆꯕꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅꯁꯨ ꯂꯩꯁꯦꯝꯕꯁꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦꯗꯣ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯂꯩꯁꯦꯝꯕꯒꯤꯗꯃꯛ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜ ꯑꯃꯇꯪ ꯊꯣꯟꯕ ꯄꯥꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯨꯒꯥ ꯃꯍꯨꯝ ꯈꯔ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯒꯥ ꯃꯍꯨꯝ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯃꯨꯒꯥ ꯃꯍꯨꯝꯁꯤꯡꯗꯨ ꯈꯔ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯤꯡꯁꯥꯕ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯍꯥꯛꯅ ꯂꯧꯒꯦ ꯇꯧꯔꯤꯕ ꯃꯨꯒꯥ ꯃꯍꯨꯝꯗꯣ ꯀꯅꯥꯒꯤꯗꯃꯛꯅꯣ ꯃꯁꯤꯗ ꯍꯤꯡꯁꯥꯕꯤꯅ ꯈꯨꯝꯃꯤ ꯑꯩ ꯃꯨꯒꯥꯒꯤ ꯐꯤ ꯑꯃꯠꯇ ꯁꯥꯔꯒ ꯏꯟꯒꯦ ꯇꯧꯕꯅꯤ ꯃꯁꯤꯗ ꯍꯤꯡꯁꯥꯕꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯍꯤꯡꯁꯥꯕꯤ ꯅꯆꯤꯟ ꯊꯤꯒꯅꯨ ꯍꯤꯡꯁꯥꯕꯤ ꯑꯩꯈꯣꯏꯗꯤ ꯑꯁꯥꯡꯕ ꯃꯇꯨ ꯄꯥꯟꯕꯅꯤ ꯑꯗꯨꯅ ꯐꯤ ꯁꯦꯠꯇꯦ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛ ꯌꯣꯛꯂꯒ ꯊꯝꯂꯝꯒꯅꯤ ꯃꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯃꯨꯒꯥꯁꯦ ꯌꯣꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯗꯣ ꯄꯨꯊꯣꯔꯛꯎ ꯑꯩꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯁꯤ ꯇꯥꯏꯕꯪ ꯃꯤ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯐꯔꯛꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯁꯔꯨꯛ ꯁꯣꯏꯗꯅ ꯇꯝꯒꯦ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯁꯥꯕꯤꯁꯤ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯍꯨ ꯆꯦꯜꯂꯕ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨꯅ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯃꯥꯏꯗ ꯈꯣꯠꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯨ ꯀꯥꯗꯨꯅ ꯍꯤꯡꯁꯥꯕꯗꯨ ꯋꯥꯟꯊꯔꯒ ꯇꯥꯍꯧꯔꯦ ꯍꯤꯡꯁꯥꯕꯁꯤꯅ ꯋꯥꯟꯊꯔꯤꯉꯩ ꯃꯇꯝꯗ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯃꯆꯥ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯃꯤ ꯇꯥꯕ ꯈꯨꯜꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯃꯤ ꯇꯥꯕ ꯈꯨꯜ ꯌꯧꯔꯝꯗꯥꯏ ꯃꯇꯝꯗ ꯍꯤꯡꯁꯥꯕꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯝꯃꯤ ꯆꯦꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕꯗꯒꯤ ꯍꯤꯡꯁꯥꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯁꯥꯕꯤ ꯑꯃꯗꯤ ꯂꯩꯁꯦꯝꯕꯅ ꯀꯩꯊꯦꯜ ꯑꯃꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯁꯥꯕꯤ ꯑꯃꯈꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯡꯁꯥꯕꯤꯗꯨ ꯍꯥꯠꯈꯤꯔꯝꯃꯤ ꯃꯊꯛꯇ ꯌꯥꯡꯅ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯍꯤꯡꯁꯥꯕ ꯑꯗꯨꯕꯨꯁꯨ ꯊꯥꯡ ꯇꯦꯟ ꯑꯃꯗꯤ ꯑꯔꯩ ꯑꯔꯩꯕ ꯈꯨꯠꯂꯥꯏꯁꯤꯡꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯗꯤ ꯁꯤꯔꯒ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯈꯨꯜꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯇꯥꯕꯗꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯂꯩꯁꯦꯝꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯤꯡꯁꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯂꯩꯁꯦꯝꯕꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦꯗꯣ ꯃꯁꯤꯗꯒꯤꯗꯤ ꯂꯩꯁꯦꯝꯕꯕꯨ ꯅꯤꯡꯊꯧꯅ ꯊꯦꯝꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯂꯩꯁꯦꯝꯕ ꯃꯃꯥ ꯂꯩꯇꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯀꯔꯤꯁꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯂꯧꯃꯤꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯁꯦꯝꯕ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯨꯁꯤꯟꯅꯕ ꯍꯧꯔꯛꯈꯤ ꯃꯆꯥ ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯁꯛꯅ ꯂꯩꯔꯛꯈꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯁꯤꯗ ꯂꯩꯁꯦꯝꯕꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯕꯒꯦ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯃꯔꯝꯕꯨꯗꯤ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯂꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃꯈꯛ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯂꯩ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯃꯍꯩ ꯃꯔꯣꯡ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯐꯧ ꯆꯦꯡ ꯄꯨꯔꯒ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯊꯥꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯧ ꯆꯦꯡꯁꯤꯡꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯄꯨꯈꯤꯕꯁꯤꯡꯗꯨꯒ ꯆꯥꯅꯒꯗꯕ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗꯣ ꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯈꯨꯜꯁꯦ
ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯗꯣ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯔꯦ, ꯃꯍꯩ ꯃꯔꯣꯡ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯁꯤꯡꯂꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯅ ꯃꯃꯥ ꯍꯤꯡꯆꯥꯕꯤꯒ ꯂꯩꯔꯝꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯆꯠꯂꯒ ꯁꯅꯥ ꯈꯥꯎꯖꯥꯎ ꯀꯌꯥꯃꯔꯨꯝ ꯁꯒꯣꯜ ꯒꯥꯔꯤ ꯀꯌꯥꯗ ꯆꯤꯡꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯤꯡꯊꯧꯒꯤ ꯗꯁꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯈꯣꯝꯂꯥꯡ ꯊꯣꯛꯇꯕꯗꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯅ ꯈꯣꯝꯂꯥꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯤ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯘꯤ, ꯊꯥꯎ, ꯑꯊꯨꯝ ꯑꯍꯥꯎ ꯇꯣꯏꯅ ꯆꯥꯕꯗꯒꯤ ꯆꯥꯕ ꯇꯨꯝꯗꯕꯅꯆꯤꯡꯕ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝ ꯅꯥꯔꯒ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯌꯥꯝ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗ꯭ꯔꯥ?" ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯃꯤ: "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯅꯨꯡꯉꯥꯏꯍꯟꯖꯒꯅꯤ." ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯅꯣꯏꯕꯤꯔꯝꯃꯤ, ꯅꯣꯏꯕꯇ ꯅꯠꯇꯅ ꯄꯣꯕ ꯐꯥꯎꯕ ꯄꯣꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯥꯏ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗꯕ ꯀꯅꯥꯅꯣ ꯊꯣꯔꯛꯎ." ꯃꯗꯨꯗ ꯃꯅꯥꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ, ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ, ꯅꯥꯍꯦꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯂꯥꯏꯒꯤ ꯊꯧ ꯇꯧꯊꯣꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯒꯤ ꯊꯧꯁꯨ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯐꯕ ꯀꯧꯕꯗꯤ ꯃꯔꯩꯇꯦ꯫ ꯃꯕꯨꯛꯇꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯒ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯁꯤꯒꯤ ꯀꯣꯅꯨꯡꯗ ꯗꯦꯁ ꯀꯣꯏꯔꯛꯄ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯨꯡꯂꯔꯦ꯫ ꯅꯨꯄꯥꯗꯨ ꯋꯥꯡ ꯆꯥꯎꯏ, ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯅꯨꯄꯥꯁꯤꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕꯗ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯡꯁꯪꯕꯅ ꯈꯨꯝꯃꯤ: "ꯏꯅꯤꯡꯊꯧꯗꯤ ꯃꯁꯥ ꯉꯝꯗꯦ, ꯎꯅꯕ ꯌꯥꯔꯣꯏ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: "ꯑꯩꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯑꯋꯥꯠꯄꯒꯤ ꯃꯔꯝꯗ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯪꯍꯟꯕꯤꯌꯨ." ꯊꯣꯡꯁꯪꯕꯅ: "ꯑꯣ, ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯔꯝꯃꯨ, ꯅꯪꯕꯨ ꯆꯪꯍꯟꯒꯦ." ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ: "ꯍꯦ ꯁꯟꯇ꯭ꯔꯤ, ꯅꯪ ꯌꯥꯝ ꯇꯥꯈꯠꯂꯛꯀꯅꯨ꯫ ꯐꯩ, ꯁꯦꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯇꯨꯝꯅ ꯁꯟꯇ꯭ꯔꯤꯗꯨꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯟꯇ꯭ꯔꯤꯗꯨ ꯋꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯛꯇ ꯐꯤ ꯌꯦꯠꯂꯒ ꯈꯨ ꯂꯩꯇꯥꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ: "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ: "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯈꯨꯡꯒꯪꯗꯨ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯜꯂꯦ, ꯂꯝꯕꯤ ꯊꯣꯡ ꯏꯊꯩ ꯂꯧꯈꯣꯡ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯑꯩꯍꯥꯛ ꯋꯥꯀꯠꯄ ꯂꯥꯛꯆꯔꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ: "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯁꯥꯁꯤ ꯉꯝꯗꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯗꯨ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯔꯁꯤ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ: "ꯏꯅꯤꯡꯊꯧ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕ ꯑꯣꯏꯔꯕꯅꯣ?" "ꯏꯕꯨꯡꯉꯣ, ꯆꯥꯔꯨ ꯊꯛꯎꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯄꯨꯛꯁꯤ ꯏꯀꯪ ꯀꯪꯂꯒ ꯂꯩꯔꯦ, ꯑꯗꯨꯒ ꯆꯥꯗ꯭ꯔꯒꯅ ꯆꯣꯛꯊꯕꯅ ꯏꯁꯥꯁꯤ ꯍꯧꯒꯠꯄ ꯉꯝꯗꯦ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ." ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯂꯩꯅꯥꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ: "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯅꯅꯥꯏ ꯑꯩ ꯂꯥꯌꯦꯡꯖꯔꯒꯦ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ: "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕꯕꯨ ꯉꯝꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯗꯨ ꯄꯤꯒꯦ." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ:
ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯕꯤꯕ ꯇꯥꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯅꯥꯕꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯦ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯄꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯂꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯍꯥꯛꯁꯨ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯗꯨ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯎ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗꯒꯤ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯅꯤꯡꯊꯧꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯝ ꯆꯦꯜꯂꯝꯃꯤ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯈꯔ ꯁꯥꯡꯅ ꯆꯦꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯏꯔꯨ ꯂꯨꯖꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯨꯖꯥꯔꯤꯁꯤꯡꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯣꯏꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯩ ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ ꯍꯟꯗꯛꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯦꯟꯈꯤꯕꯒꯨꯝꯅ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯃꯤꯟꯅꯩ ꯑꯗꯨꯒ ꯃꯇꯝ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯌꯣꯠꯄꯥꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯗꯨ ꯌꯥꯟꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯄꯥꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯅ ꯌꯣꯠꯄꯥꯛꯅ ꯌꯥꯟꯕꯗ ꯂꯝꯍꯥꯡꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯧꯕ ꯂꯣꯏꯔꯝꯃꯤ ꯃꯇꯨꯡꯗ ꯃꯔꯨ ꯃꯔꯥꯡ ꯀꯌꯥꯁꯨ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛꯀ ꯂꯣꯏꯅꯅ ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯖꯦꯜ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯃꯎ ꯈꯔꯗꯤ ꯐꯔꯛꯂꯦ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯗꯨ ꯍꯩꯅꯕꯤ ꯑꯣꯏꯈꯤꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯧꯈꯠꯂꯒ ꯊꯕꯛ ꯄꯤꯔꯦ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯝꯕ ꯂꯧꯈꯣꯡ ꯁꯣꯝꯕ ꯊꯣꯡ ꯁꯥꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯆꯥꯎꯈꯠꯂꯛꯂꯦ ꯊꯕꯛꯁꯨ ꯅꯤꯡꯊꯤꯅ ꯁꯨꯔꯕꯅꯤꯅ ꯁꯦꯜꯁꯨ ꯊꯣꯛꯅꯔꯦ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃꯗꯤ ꯁꯍꯔ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯠꯄ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯗꯨ ꯂꯩꯕꯥꯛꯇꯨꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯍꯥꯞꯄꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯁꯤꯡꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯅꯈ꯭ꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯥꯟꯅꯐꯝ ꯁꯦꯝꯗꯨꯅ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯌꯣꯛꯈꯠꯂꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯐꯝ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕꯇ ꯆꯥꯔꯒ ꯂꯩꯔꯝꯕ ꯅꯤꯡꯊꯧꯗꯨ ꯃꯃꯩꯊꯪꯗ ꯑꯋꯥꯕ ꯀꯌా ꯅꯪꯈꯤ ꯃꯃꯩꯗ ꯊꯕꯛꯀꯤ ꯁꯥꯖꯦꯜꯅ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯍꯥꯏꯕꯁꯤꯒ ꯂꯥꯞꯊꯣꯛꯅꯕ ꯌꯥꯗꯦ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯐꯕꯔꯥ ꯐꯠꯇꯕꯔꯥ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯂꯨꯠ ꯇꯧꯕ ꯍꯩꯅꯔꯕ ꯂꯨꯠꯋꯥꯂꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯁꯤꯟꯐꯝꯗꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯃꯜꯂꯛꯄꯗꯒꯤ ꯆꯣꯛꯊꯕ ꯄꯣꯛꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯙ꯭ꯌꯥꯇꯃꯤꯛꯀꯤ ꯂꯝꯕꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯈꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯔꯤꯁꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯔꯤꯁꯤ ꯑꯩꯍꯥꯛ ꯑꯀꯤꯕ ꯐꯪꯂꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯙ꯭ꯌꯥꯇꯃꯤꯛꯀꯤ ꯂꯝꯕꯤ ꯊꯤꯕ ꯄꯥꯝꯂꯦ ꯆꯥꯟꯕꯤꯗꯨꯅ ꯑꯩꯍꯥꯛꯄꯨ ꯑꯗꯣꯝꯒꯤ ꯁꯤꯁ꯭ꯌ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯔꯤꯁꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯆꯥꯅꯨꯄꯥ ꯃꯁꯤꯒꯤ ꯑꯀꯪꯕ ꯆꯩꯁꯤ ꯅꯍꯥꯛ ꯄꯨꯔꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯍꯟꯅ ꯍꯟꯅ ꯁꯣꯜꯂꯨ ꯆꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯆꯤꯛꯄ ꯃꯐꯝ ꯂꯝꯍꯥꯡ ꯑꯃꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯦꯠꯄ ꯚꯛꯇꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯆꯥꯏꯌꯨ ꯆꯩ ꯑꯁꯤꯅ ꯃꯌꯣꯜ ꯍꯦꯛ ꯆꯣꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯍꯦꯟꯕ ꯂꯝꯖꯤꯡ ꯄꯥꯎꯇꯥꯛꯁꯤꯡ ꯂꯧꯕ ꯂꯥꯛꯎ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤꯕꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ ꯊꯥ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ
ꯑꯀꯪꯕ ꯆꯩꯗꯨꯗꯤ ꯃꯌꯣꯜ ꯈꯛ ꯆꯣꯡꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯩꯗꯨꯗ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯗꯨꯁꯨ ꯑꯗꯨꯃꯛ ꯇꯠꯇꯅ ꯁꯣꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯗꯨ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯔꯤꯗꯨ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛ ꯉꯁꯤ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯤꯗꯨ ꯍꯥꯠꯂꯨꯔꯒꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯔꯨꯞ ꯅꯍꯥꯛ ꯑꯗꯨꯃꯥꯏ ꯇꯧꯅꯨ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯤꯍꯥꯠꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅꯃꯛ ꯈꯪꯈꯤꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯝꯅꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯩꯔꯦ ꯁꯨꯃꯥꯏ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯡꯒꯪ ꯄꯨꯝꯕꯁꯤ ꯃꯩ ꯊꯥꯔꯁꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯤꯗꯨꯁꯨ ꯌꯥꯎꯅ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯔꯅꯤꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯨꯠꯋꯥꯂꯥꯗꯨ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯔꯒ ꯊꯝꯂꯤꯕ ꯆꯩꯗꯨ ꯐꯨꯛꯇꯣꯛꯂꯒ ꯂꯧꯇꯨꯅꯔꯤꯕ ꯃꯤ ꯑꯅꯤꯗꯨꯒꯤ ꯃꯀꯣꯛꯁꯤꯡꯗꯨꯗ ꯀꯟꯅ ꯀꯟꯅ ꯍꯥꯏꯊꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯀꯪꯕ ꯆꯩ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯩꯗꯨꯒꯤ ꯃꯇꯥꯡꯁꯤꯡꯗꯒꯤ ꯑꯁꯪꯕ ꯃꯌꯣꯜ ꯂꯣꯏꯅꯃꯛ ꯆꯣꯡꯈꯠꯂꯛꯄ ꯎꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯔꯤꯁꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯃꯤ ꯑꯅꯤ ꯍꯥꯠꯂꯒ ꯈꯨꯡꯒꯪ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯊꯋꯥꯏ ꯀꯜꯂꯕꯅꯤ ꯃꯁꯤꯒꯨꯝꯕ ꯄꯨꯏꯅ꯭ꯌ ꯆꯦꯟꯕ ꯊꯕꯛꯁꯤ ꯇꯧꯔꯒ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯃꯣꯠꯄ ꯊꯃꯣꯏꯕꯨ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯍꯥꯏꯕꯗꯣ ꯌꯥꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯇꯃꯤꯛ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯊꯨꯞꯄꯁꯤꯡꯗꯨ ꯒꯨꯔꯨꯗꯨꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛ ꯑꯊꯣꯏꯕ ꯔꯤꯁꯤ ꯑꯃꯈꯛ ꯑꯣꯏꯈꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯕꯛꯄꯨ ꯑꯐꯕꯔꯥ ꯐꯠꯇꯕꯔꯥ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯄꯥꯟꯗꯝꯗꯨ ꯌꯦꯡꯂꯒ ꯈꯪꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯤꯇꯥꯡꯕ ꯑꯃꯁꯨꯡ ꯂꯨꯠꯋꯥꯂꯥ ꯃꯃꯥꯡꯉꯩꯗ ꯃꯤꯇꯥꯡꯕ ꯏꯁꯩ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯁꯍꯔꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕ ꯇꯧꯗ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯒ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯃꯥꯒꯤꯗꯃꯛ ꯎꯍꯩ ꯋꯥꯍꯩ ꯄꯨꯕꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯍꯦꯛ ꯐꯪꯕꯒ ꯏꯁꯩ ꯑꯗꯨꯃꯛ ꯁꯛꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯥꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏꯗ ꯎꯍꯩ ꯋꯥꯍꯩ ꯄꯤꯖꯔꯝꯃꯤ ꯃꯁꯤꯇ ꯅꯠꯇꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯄꯨꯔꯛꯂꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯤ ꯂꯨꯠꯋꯥꯂꯥ ꯑꯃꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯨꯠ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯏꯁꯩ ꯍꯩꯕ ꯅꯨꯄꯥꯗꯨꯗꯤ ꯂꯩꯃꯥꯏꯗ ꯇꯨꯝꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯩꯒꯤ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯂꯨꯠꯋꯥꯂꯥ ꯑꯃꯅꯤ ꯅꯍꯥꯛꯀꯤ ꯑꯔꯩꯕ ꯄꯩꯁꯥ ꯃꯈꯩ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯃꯤꯇꯥꯡꯕ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯨꯞꯇ ꯄꯤꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯑꯩꯒꯤꯗꯤ ꯂꯩꯖꯗꯦ ꯃꯔꯨꯞꯅ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯄꯨꯕꯤꯈꯤꯕ ꯌꯥꯒꯅꯤ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯨꯈꯤꯕ ꯄꯥꯝꯃꯤ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯁꯣꯏꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯛꯂꯝꯕ ꯏꯁꯩ ꯑꯗꯨꯗꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯐꯔꯦ ꯅꯨꯄꯥ ꯏꯁꯩꯗꯨ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯁꯛꯎ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨ ꯅꯣꯡ ꯉꯥꯟꯒꯗꯕ ꯃꯇꯝ ꯏꯋꯥꯠ ꯋꯥꯠꯇ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯩ ꯍꯦꯛ ꯁꯛꯄ ꯍꯧꯕꯒ ꯎꯆꯦꯛ ꯁꯪꯒꯨ ꯃꯤꯍꯨꯠ ꯊꯣꯡ ꯑꯗꯨꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯎꯆꯦꯛꯁꯤꯡꯗꯨꯅ ꯎꯍꯩ ꯃꯆꯥ ꯃꯆꯥꯁꯤꯡ ꯃꯆꯤꯟꯗ ꯆꯤꯛꯂꯒ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯎꯍꯩꯁꯤꯡꯗꯨ ꯃꯤꯇꯥꯡꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯃꯤꯇꯥꯡꯕ ꯃꯤ ꯑꯗꯨꯅ ꯂꯨꯠꯋꯥꯂꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ
Mahasoi, adomdi hojik aigi khangpoksangda laibiri. Maramduna adomse aigi atithini. Aibu hatringaida aihakna ibungobu atithi seba tawjahauge. Sanbiduna uhai kharadi chabikho. Matamduda lutwaladu wakhal khangta taraklammi. Mahakna ikairatuna asumna khantharaklammi. Matau karamna ucheksing asidagi aina hena phattaba jiba ama oigadoribano. Ucheksing asina mitangba sigi nungsiba isaidu taba phangbagidamak wahai mangonda piri. Aishu mahaki isai tare. Aduga aina mahakpu hatkadoribra. Masi khaladuna huranbadu mahaki thangdu langthokhirammi. Aduga mitangba nupaduda kurumlammi. Numit asidagi mahak lutpat tobagi thabaktu thadokhirammi. Aduga mitangba nupa adugi bhakta ama oikhirammi.